ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯕ ꯉꯝꯖꯕꯅꯤ. ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯉꯁꯤꯁꯨ ꯃꯤꯅ ꯂꯥꯏ ꯇꯤꯟꯐꯝꯗ ꯑꯌꯦꯠꯄ ꯄꯤꯔꯨꯕꯗꯒꯤ ꯑꯋꯥꯕ ꯅꯪꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯄꯥꯔꯤꯕꯁꯤ ꯌꯥꯝꯅ ꯍꯩꯗꯨꯅ ꯄꯥꯖꯕ ꯅꯠꯆꯗꯦ. ꯑꯗꯨꯅ ꯃꯔꯛꯇ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯩꯒꯤ ꯏꯃꯤꯡ ꯁꯨꯔꯆꯟꯗ꯭ꯔ ꯀꯧꯖꯩ. ꯆꯍꯤꯅ 38ꯃꯨꯛ ꯁꯨꯖꯔꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏ ꯍꯥꯏꯕꯁꯤ ꯁꯨꯛꯊꯥ ꯊꯥꯖꯔꯛꯇꯦ. ꯊꯥꯖꯗꯕꯃꯛꯇꯨꯅꯕꯨ ꯄꯥꯟꯖꯤꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯆꯥꯟꯅꯗꯦ ꯍꯥꯏꯔꯃꯛꯇꯗ ꯑꯩꯅ ꯂꯧꯔꯤꯕꯅꯤ. ꯀꯨꯊꯤ ꯌꯦꯡꯕ ꯑꯁꯤꯗ ꯄꯥꯟꯖꯤꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯚꯔꯅ ꯆꯥꯟꯅꯗꯦ. ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯔꯕꯁꯨ ꯈꯠꯅ ꯆꯩꯅꯕ ꯆꯔꯥꯡꯅꯕ ꯑꯗꯨꯝ ꯊꯣꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯃꯋꯥ ꯂꯧꯗꯗꯅ ꯑꯗꯨꯝ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯤ. ꯑꯗꯨꯒꯤ ꯃꯍꯩꯅ ꯏꯕꯥꯏꯅꯤ ꯆꯍꯤ 14ꯃꯨꯛ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯗꯕ, ꯃꯔꯩ ꯁꯪꯇꯥꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ. ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯊꯤꯅ ꯇꯧꯕ ꯃꯥꯜꯂꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯕꯅꯤ. ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯋꯥꯕꯗꯤ ꯅꯠꯇꯦ. ꯑꯩꯁꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯊꯕꯛ ꯇꯧꯏ. ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯣꯖꯥꯅꯤ. ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯂꯩꯇꯦ. ꯑꯩꯒꯤ ꯊꯕꯛꯁꯤꯁꯨ ꯄꯣꯁ ꯄꯤꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯒꯚꯔꯟꯃꯦꯟꯠꯒꯤꯅꯤ. ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯄꯩꯁꯥ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯪꯂꯛꯏ. ꯑꯩꯁꯤ ꯃꯌꯥꯝꯅꯗꯤ ꯐꯩ ꯐꯩ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯈꯤꯠꯃ ꯍꯦꯜꯂꯦ ꯑꯩ ꯐꯠꯇꯦ ꯍꯥꯏꯕ. ꯑꯩ ꯑꯇꯩ ꯐꯠꯇꯕ ꯍꯩꯅꯕꯤꯗꯤ ꯑꯃꯠꯇ ꯂꯩꯖꯗꯦ, ꯃꯔꯛꯇ ꯌꯨ ꯅꯨꯡ ꯈꯔ ꯊꯛꯄ ꯑꯁꯤ ꯅꯠꯇꯅ. ꯑꯗꯨꯕꯨ ꯑꯩ ꯖ꯭ꯋꯥꯔꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ. ꯑꯩꯗꯤ ꯖ꯭ꯋꯥꯔꯁꯤ ꯄꯣꯛꯊꯣꯔꯛꯄꯗꯒꯤꯅꯤ ꯄꯥꯝꯂꯛꯂꯤꯕꯁꯦ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯍꯟ ꯃꯔꯛꯇ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯎꯔꯛꯏ. ꯃꯁꯤꯗꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯂꯤꯕꯁꯦ. ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯁꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯩ, ꯄꯩꯁꯥ ꯍꯨꯟꯗꯣꯛꯏ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯅ ꯍꯦꯛ ꯑꯩꯉꯣꯟꯗ, "ꯅꯨꯄꯥ, ꯅꯪ ꯑꯗꯨꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯛ ꯍꯦꯜꯂꯔꯣꯏꯁꯦ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯖ꯭ꯋꯥꯔꯅ. ꯀꯔꯤ ꯑꯍꯦꯟꯕ ꯑꯐꯕ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯗꯤ ꯈꯟꯗ꯭ꯔꯦ. ꯅꯪꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯅꯣꯏ 3-5ꯗꯨ ꯄꯥꯔꯒ ꯑꯩꯗꯤ ꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯦ. ꯅꯅꯤꯡꯒꯥꯗꯣ ꯄꯠꯇꯅ ꯄꯨꯝꯗꯅ ꯅꯨꯡꯁꯪ ꯊꯨꯡꯗꯅ ꯂꯣꯏꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯝꯃꯤ. ꯑꯩꯅꯁꯨ, "ꯖ꯭ꯋꯥꯔꯁꯤꯁꯨ ꯂꯣꯇꯔꯤꯒ ꯆꯞ ꯃꯥꯟꯅꯩꯅꯦ. ꯃꯄꯥꯟ ꯂꯝꯗꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯈ꯭ꯔꯖꯥꯠꯅꯤ. ꯅꯣꯏꯒꯨꯝꯕꯅ ꯈꯪꯕ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯨꯝꯃꯝꯃꯤ. ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯅꯤꯡ ꯄꯠꯄ ꯍꯥꯏꯔꯤꯕꯁꯤꯃꯛꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯇꯧꯔꯤꯕꯁꯦ. ꯃꯌꯥꯝꯗ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯒꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯅꯤ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯒꯤ ꯐꯥꯔꯝꯁꯨ ꯌꯥꯝꯅ ꯂꯩ. ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯐꯥꯔꯝ ꯑꯃ ꯂꯩ. ꯐꯥꯔꯝ ꯑꯁꯤꯗ ꯉꯥ ꯊꯥꯗꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ. ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯊꯥꯏ. ꯐꯥꯔꯝ ꯃꯄꯨꯗꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ. ꯑꯩꯈꯣꯏ ꯑꯗ꯭ꯋꯥꯏꯒꯤ ꯃꯤꯗꯤ ꯅꯠꯇꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯐꯥꯔꯝꯗꯨꯁꯨ ꯃꯆꯥꯅꯨꯄꯥ 2ꯅ ꯃꯄꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯟꯅꯍꯧꯔꯦ. ꯍꯥꯟꯅꯗꯤ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯗꯤ ꯐꯥꯔꯝꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕꯗꯒꯤꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒꯁꯤ ꯈꯔ ꯂꯥꯞꯅꯔꯦ. ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ 2ꯗꯨꯅ ꯁꯦꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯃꯤꯁꯨ ꯊꯝꯕꯅꯤ. ꯃꯆꯥꯅꯨꯄꯥ 2ꯗꯨꯒꯤ ꯃꯃꯤꯡ, ꯑꯍꯟꯗꯨꯅ ꯆꯤꯡꯈꯩ, ꯑꯗꯨꯗꯨꯒ ꯃꯅꯥꯎꯅꯤꯄꯥ ꯑꯗꯨꯅ ꯅꯅꯥꯎ ꯀꯧꯏ. ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯒꯗꯤ ꯀꯌꯥ ꯂꯣꯏꯅꯗꯦ. ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯐꯥꯔꯝ ꯃꯅꯥꯛꯇ ꯑꯩꯅ ꯂꯩꯔꯕꯅꯤꯅ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯌꯥꯏ. ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯗꯤ ꯇꯧꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯊꯪꯅꯅ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯌꯥꯅꯕ ꯆꯠꯄꯁꯤ ꯌꯥꯝꯅ ꯃꯔꯨꯅꯤ. ꯃꯔꯝꯗꯤ ꯃꯣꯏꯅ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ. ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯁꯤ. ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯁꯤ ꯃꯇꯝ ꯈꯥꯏꯗꯦ.
Sangba matamda adum sanay. Numidang oirabasu may thanduna. Adubu suti layba numittadi nungthilgi pung ama swaidagi adum hawi. Aikhoigi sanafamduda laktaba laikai nupa amatta leite. Hoi, nungtigi sanaba yaude haibagi wani. Adum makhoisu marak maraktadi laklibani. Aduga yam chang naina sanaribasi aikhoi mangani. Khomai, Birahari, Yaima amasung Surjitni. Nong manumit ama nongsu makup makup tai. Yaima si aikhoi yumda laklaka aibu hauna kauraklami. O Surchandra, tabro thoklao laodana chatsi haiduna. Masida aigi nupina aingonda paina yenglaktuna. Laadawni asigi mabukangwase aidi khoidausi prok chaida haiduna isau langjaraki. Aisu karimata khumlamdana mapanda tholaktuna. Itaw laklabra. Ngasidi nongsi khara tadro. Horen amu kanjalaklabadi farak taroidra. Haina hairami. Masida yaimana. Kaisu tawroi ai satinga amata yaudabini laklibase. Chachilao. Fakta puro satin namaka paikrasi. Haibadagi aikoi ani yumdagi farmdu tamna laklami. Mafam adu yawraklabada sang macha aduda faktu tharami. Aduga ibaini si sanaba horami. Aina yaima ngasi sibu kanamata laklaroida bazala. Aikoi anina khara hena thawai yaubani haidoira. Haina hanglammi. Masida moisu lakjarajani nganli. Nanga maibo nayumna langkada lairabanina nongna marol ama kiriba. Horen numidangdi ibaini bu paidabasu kuire marinaba khara tawraga khara paisidana haiduna yaimana hairaklammi. Masida aina ho aibudi khara phare nangdi karino libera kidney rama pattana doctor chatluba kuidri haidaine hairammi. Yaimana amu sidaw mapongni bo kaidawruni icha isu haira semba loisilaktore moi thokpa leijahorani aidi khara thakidawri haina hairakki. Aina amu tawnu ibo adugumba mi phataba imung otpai thabakto hairammi. Asumna aikoi anina wari sanaduna leiringai marak asida farm mapu chingkhaidu magi gari macha pleasure aduda aikoi tamna thaujilaklami. Aduga aingonda tamo khoisu lebiramni bra tan yamna chanare ngasidi nanausu tamoga amta unajage haiduna laklibani. Yumda su changlamlabani itai manadi tamodi farm da chatki haibadagi laini haina hairaklammi. Aina su inaw khoiti uda koireda sidaga suklak lakidre nongdu cholanine sida kakhala ulaw famsi haina kausilam. Aigi nakanda famliba yaimana su ibungo ish noi farm sidi phati phajare he sida laklaga aikhoi khara pothareni pungsang hek sangbasida mitkasi khunungai amani hairammi. Masida farm apu chingkhaiduna hoi tamo farm sigi matangdani aina tamo khoiga unagen laklise hairakki. Aina amu ha kai tawsige mi konadrabo noibo noina nektuna thamliba nupa macha sidi thabak yamna phaine matondanani nganu mayam adagi henjang singsi senajarise hairammi. Chingkhaina amu adugi amata nate tamo aina laklibasidi ataigi nate da aikhoi farm sidagi yen nganu si khara huranba male masingse yamna hantai. Masi koiraklabani tawraklibase sida nate farm sida thariba henjang napi singsi phuk tuna mi karana pura male. Aina haijarisi tamo khoina tawbani haibadi nate ko ado tamo khoina farm sida mi mayam pusanduna jwaar sanaduna tawbasida lakliba mi singdu mabuk loi sengni haibadi leitedana hairaklammi. Masida aisu ibungo chingkhai nangna khalidu onare sida aikhoina famduna sanajabagi wani sang manak sidagidi kanamata henba natene. Hoi adubu nangna jingnaraga laklabanina aikhoina fana haiduna su koktawdi natedana nangi angang sida su hang madi mafam sida leibanina khanglamni hairammi. Amuk chingkhaina
ꯃꯉꯣꯟꯗ ꯍꯪꯕꯗꯒꯤꯅꯤꯅꯦ ꯑꯁꯦꯡꯕ ꯈꯪꯗꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ. ꯑꯗꯨꯅ ꯑꯆꯨꯝꯕ ꯊꯕꯛꯇꯨ ꯇꯧꯕꯤꯌꯨ, ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ. ꯈꯔ ꯂꯩꯔꯒꯗꯤ ꯐꯥꯔꯝꯁꯤꯗꯁꯨ ꯀꯦꯃꯦꯔꯥ ꯈꯤꯟꯒꯦꯅ ꯈꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯏꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯨꯔꯕꯖꯥꯠꯅꯤ꯫ ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯐꯥꯔꯝꯁꯤꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯗꯅ ꯍꯨꯗꯣꯏꯅꯣ ꯍꯥꯏꯅ ꯁꯪꯀꯠꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯑꯃꯨꯛ, ꯌꯥꯔꯦ, ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ, ꯃꯤꯒꯤ ꯑꯦꯂꯀꯥꯗ ꯂꯩꯔꯒ ꯋꯥꯖꯥꯎꯗꯤ ꯉꯥꯡꯅꯒꯨꯝꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯋꯥ ꯆꯥꯎꯊꯣꯛꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ, ꯌꯥꯏꯃ, ꯌꯥꯔꯦꯁꯨ ꯇꯣꯛꯑꯣ, ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯨꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩ, ꯅꯪꯁꯨ ꯐꯤꯡꯒꯠꯈꯤꯅꯨ, ꯅꯌꯥꯝꯕ ꯈꯣꯏꯅ ꯅꯪꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯀꯣꯕꯤ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯍꯦꯛꯈꯤꯕ ꯂꯩꯇꯦꯍꯦ꯫ ꯂꯥꯏꯅꯁꯨ ꯈꯪꯒꯅꯤ, ꯏꯅꯥꯎꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯌꯥꯝꯕ ꯈꯣꯏꯁꯨ ꯅꯪꯒꯤ ꯐꯥꯔꯝꯁꯤꯗ ꯆꯪꯂꯛꯂꯔꯣꯏ, ꯁꯤꯗ ꯌꯥꯅꯔꯁꯤ꯫ ꯅꯪꯒꯤ ꯃꯥꯡꯈꯤꯕꯁꯤꯡꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯑꯁꯦꯡꯕꯅꯤꯅ ꯁꯤꯡꯕ ꯈꯣꯠꯄꯒꯤꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯗꯨ ꯑꯩꯈꯣꯏꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯃ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯥꯏꯁꯤ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯩꯒꯤ ꯅꯨꯄꯤꯅ, ꯉꯁꯥꯏ ꯆꯤꯡꯈꯩꯗꯣ ꯅꯪ ꯊꯤꯔꯝꯕꯅꯤ, ꯊꯦꯡꯅꯔꯕ꯭ꯔꯥ, ꯀꯃꯥꯏ ꯇꯧꯔꯦ, ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯅ ꯄꯪꯍꯪꯗ ꯍꯪꯖꯤꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯇꯟꯕꯗꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯣꯏ ꯍꯥꯏꯅꯗꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯗꯥꯏꯔꯦꯛ ꯍꯪꯂꯛꯂꯕꯅꯤꯅ ꯍꯥꯏꯗ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ, ꯊꯦꯡꯅꯔꯦ, ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯃꯥꯏ ꯐꯥꯔꯝꯗꯨꯗꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯦꯅ ꯕꯗꯅꯥꯝ ꯄꯤꯔꯝꯃ ꯆꯠꯈ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ, ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ, ꯃꯥꯏꯒꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯗꯨꯅꯤ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ, ꯅꯨꯄꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯇꯨꯅ, ꯅꯨꯄꯤ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯄꯥꯝ ꯆꯠꯈ꯭ꯔꯣ, ꯑꯩ ꯁꯤꯕ ꯉꯥꯏꯗꯣꯏ ꯁꯔꯨꯛ, ꯑꯩꯅ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯏꯕꯥꯏꯅꯤꯁꯤ ꯃꯔꯩ ꯈꯔ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯐꯥꯔꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯕ ꯑꯗꯨ ꯃꯐꯝ ꯍꯣꯡꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯃꯥꯡꯂꯣꯝꯗ ꯂꯧꯕꯨꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯋꯥꯄꯟ ꯑꯗꯣꯝꯗ ꯐꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯛ ꯑꯁꯤ ꯊꯥꯏꯅꯗꯒꯤꯗꯤ ꯈꯔ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯍꯜ ꯂꯃꯟꯅ ꯂꯤꯕꯤꯕꯗꯒꯤ ꯇꯥꯖꯔꯛꯏ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯄꯨꯅ, ꯃꯃꯥꯡꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯆꯪꯕꯗ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯂꯥꯏ ꯃꯀꯣꯟ ꯅꯤꯛꯑꯁꯦ, ꯃꯐꯝꯁꯤꯗ ꯂꯥꯏꯒ ꯑꯣꯛꯅꯔꯒꯗꯤ ꯃꯤꯁꯤꯡꯁꯦ ꯉꯥꯎꯗꯨꯅ ꯆꯠꯄ ꯖꯥꯠꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯈꯪꯗꯨꯅꯁꯨ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯃꯤꯅ ꯂꯥꯏꯗꯒꯤ ꯉꯝꯂꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯗꯣꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯐꯥꯔꯝꯗ ꯐꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯔꯛꯇꯨꯗ ꯑꯀꯣꯛꯄ ꯑꯃ ꯊꯤꯔꯒ ꯐꯝꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕꯗꯗꯤ ꯋꯥꯔꯛꯅꯤꯅ ꯀꯥꯡ ꯌꯥꯝꯅ ꯆꯤꯛꯏ, ꯑꯗꯨꯅ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯃ ꯃꯩ ꯊꯥꯔꯒ ꯍꯦꯛꯇ ꯁꯥꯟꯅꯩ꯫ ꯃꯈꯥ ꯇꯥꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯑꯩꯅꯦ, ꯌꯥꯏꯃꯅꯦ, ꯑꯗꯨꯒ ꯑꯉꯥꯡ ꯄꯥꯈꯪ ꯈꯔꯅꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯉꯥꯡ ꯑꯃꯅ, ꯑꯁ ꯁꯤꯒꯤ ꯋꯥꯔꯛꯁꯤꯗꯤ ꯁꯥꯗꯤ ꯁꯥꯏꯍꯦ, ꯅꯨꯡꯁꯤꯠꯇꯤ ꯑꯩꯈꯣꯏꯔꯣꯝꯗ ꯁꯨꯛꯌꯧ ꯌꯧꯔꯛꯇꯦ, ꯑꯗꯨꯒ ꯋꯥꯅꯥꯁꯤꯡꯁꯤꯅ ꯄꯨꯡꯂꯦꯡꯗ ꯂꯦꯡꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯌꯥꯏꯃꯅꯁꯨ, ꯁꯤꯗ ꯁꯪꯒꯨꯝꯕ ꯑꯃ ꯁꯥꯔꯁꯤꯔꯥ, ꯋꯥꯔꯛꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯁꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯁꯥꯏꯅꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯩꯅꯁꯨ, ꯁꯥꯔꯗ꯭ꯔꯥ ꯈꯪꯗꯦꯗ, ꯈꯨꯠꯁꯥ ꯑꯃꯅꯦ ꯃꯤ, ꯅꯨꯡꯁꯤꯠꯀ ꯑꯃꯠꯇ ꯁꯤꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯋꯥꯔꯛ ꯑꯁꯤ ꯂꯥꯏꯐꯝ ꯑꯀꯟꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯁꯥꯃꯤꯟ ꯄꯤꯔꯤꯕꯅꯤ, ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯋꯥꯔꯛ ꯑꯁꯤꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤ ꯐꯝꯕꯁꯤꯗ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯑꯀꯟꯕ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯁꯤꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯑꯉꯥꯡ ꯑꯃꯅ, ꯀꯥꯏꯗꯒꯤ ꯄꯨꯝꯅꯝꯅꯣꯅꯦ ꯅꯝꯂꯤꯁꯤꯕꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯅ, ꯈꯪꯗꯦꯅꯦ, ꯑꯩꯁꯨ ꯎꯆꯤꯒ ꯄꯨꯝꯂꯕ ꯖꯥꯠꯂꯥ ꯋꯥꯔꯛꯁꯤꯗ,
ꯑꯗꯣ ꯎꯆꯤꯒꯨꯝꯕꯒꯤ ꯃꯅꯝꯗꯤ ꯃꯥꯟꯗꯦ, ꯀꯩꯒꯨꯝꯕ ꯁꯥ ꯈꯔ ꯆꯥꯎꯕ ꯑꯃ ꯄꯨꯝꯕꯒꯤ ꯃꯅꯝꯅꯤ꯫ ꯃꯣꯏ ꯁꯦꯔꯥꯝꯒꯤ ꯉꯥꯅꯨꯗꯣ ꯁꯤ ꯋꯥꯔꯛꯁꯤꯗ ꯍꯦꯛ ꯆꯪꯕꯅꯤ, ꯁꯤꯕ ꯌꯥꯎꯔꯖꯥꯠꯂꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯦꯝꯕꯨꯡꯗꯨꯅ, ꯍꯩꯠ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ, ꯉꯥꯅꯨ ꯑꯣꯏꯔꯝꯃꯗꯤ ꯃꯁꯥ ꯌꯥꯝ ꯁꯣꯛꯇ꯭ꯔꯗꯤ ꯆꯥꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯝꯕ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, ꯊꯦꯝꯕꯨꯡ, ꯆꯣꯞꯃꯜꯂꯤꯀꯣ ꯅꯪ, ꯆꯥꯕ ꯊꯛꯄ ꯌꯥꯝ ꯐꯪꯖꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯂꯥꯎꯔꯤꯕꯗꯨꯒ ꯇꯥꯗꯦ ꯊꯦꯝꯕꯨꯡꯁꯤ ꯉꯥꯅꯨ ꯑꯁꯤꯕꯨ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯀꯨꯏꯁꯤꯜꯂꯛꯂꯕꯗ ꯊꯦꯝꯕꯨꯡꯅ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯑꯩꯅ, ꯑꯉꯥꯡꯁꯥ, ꯊꯦꯝꯕꯨꯡꯗꯨ ꯍꯜꯂꯛꯇ꯭ꯔꯦꯅꯦꯍꯦ, ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯈ꯭ꯔꯖꯥꯠꯂꯥ ꯋꯥ ꯃꯔꯛꯁꯤꯗ, ꯎꯁꯨ ꯎꯗꯦ, ꯅꯣꯏ ꯑꯝꯇ ꯌꯦꯡꯉꯨꯆꯣꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯑꯃꯅ, ꯑꯥꯗ ꯂꯥꯛꯂꯤꯁꯤ ꯑꯣꯏꯔꯝꯅꯤ, ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯤꯅꯣ ꯈꯪꯗꯦ, ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯍꯜꯂꯛꯄꯕꯨ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ, ꯊꯦꯝꯕꯨꯡ, ꯐꯪꯂꯕ꯭ꯔꯣ ꯅꯪꯒꯤ ꯉꯥꯅꯨꯗꯨꯕꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ, ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯖꯤꯕ ꯑꯍꯤꯡꯕ ꯑꯃꯠꯇꯕꯨ ꯎꯔꯛꯇꯦ, ꯂꯧꯕꯨꯛ ꯂꯣꯝꯗꯐꯥꯎ ꯌꯦꯡꯂꯨꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯑꯗꯨꯒ ꯄꯨꯝꯅꯝꯁꯤꯗꯤ ꯑꯗꯨꯝ ꯅꯝꯃꯤꯅꯦꯍꯦ, ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯁꯤꯕꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯛ ꯑꯅꯛꯄꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇꯕꯤꯗ ꯃꯅꯝ ꯑꯗꯨ ꯅꯝꯂꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯈꯔ ꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ, ꯂꯥꯞꯅ ꯂꯥꯛꯄ ꯃꯅꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯋꯥꯔꯛꯇꯨꯗ ꯐꯝꯕꯗꯗꯤ ꯃꯅꯝꯗꯨ ꯅꯝꯂꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯆꯠꯈꯤꯅꯕ, ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯠꯂꯛꯇꯅꯕ ꯁꯥꯈꯤꯅ ꯃꯌꯥꯝ ꯑꯁꯤ ꯄꯤꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯈꯪꯗꯕꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯁꯥꯅꯩ ꯅꯩꯁꯜꯂꯝꯃꯤ꯫ ꯁꯥ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯇꯨꯅ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯡꯊꯤꯜꯗꯒꯤ ꯑꯩꯈꯣꯏꯁꯤ ꯐꯝꯂꯛꯄꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯨꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯏꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯀꯣꯏ ꯀꯣꯏꯅ ꯑꯩꯈꯣꯏ ꯃꯔꯤ ꯐꯝꯕꯅꯤ, ꯌꯥꯏꯃꯅꯦ, ꯑꯩꯅꯦ, ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯃꯒ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯔꯤꯅ ꯐꯝꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯋꯥꯔꯛ ꯑꯁꯣꯡꯕ ꯑꯗꯣꯝꯗꯒꯤ ꯋꯥꯁꯥꯒꯗꯨ ꯈꯨꯠꯅ ꯍꯥꯏꯗꯣꯛꯇꯨꯅ ꯁꯣꯠ ꯁꯣꯠ ꯂꯥꯛꯇꯨꯅ ꯀꯅꯥꯅꯣꯃꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯁꯠ ꯂꯥꯎꯅ ꯐꯝꯊꯔꯛꯄꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯅ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯠ ꯂꯥꯎꯅ ꯐꯝꯊꯔꯛꯄ ꯑꯗꯨꯗ ꯑꯩ ꯃꯥꯏꯁꯤ ꯊꯛ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯌꯥꯏꯃꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯩꯅ ꯌꯥꯏꯃꯗ, ꯌꯥꯏꯃ, ꯅꯪꯁꯨ ꯐꯥꯎꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯌꯥꯏꯃꯅ ꯑꯃꯨꯛ, ꯍꯣꯏꯅꯦꯍꯦ, ꯑꯁ ꯀꯔꯤꯅꯣ, ꯇꯨꯒꯁꯤ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤꯅꯦꯍꯦ, ꯑꯉꯥꯡꯁꯥ, ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯑꯗꯨꯃꯥꯏ ꯀꯤꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯁꯤ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ, ꯅꯄꯥ ꯌꯥꯅꯕꯤꯒꯤ ꯃꯆꯥ, ꯀꯅꯥꯅꯣ ꯍꯩ, ꯆꯠꯂꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯤꯟ ꯊꯨꯏ ꯊꯨꯏ ꯑꯍꯨꯝꯔꯛ ꯁꯤꯠꯇꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯜ ꯂꯃꯟꯅ ꯐꯠꯇꯕ ꯊꯦꯡꯅꯔꯗꯤ ꯆꯩꯌꯨ ꯍꯥꯏꯅꯕ ꯑꯗꯨꯗ ꯆꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯀꯤꯈ꯭ꯔꯒꯅꯤꯅ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯏꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕꯗꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯃꯌꯥꯛ ꯄꯥꯟꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯏꯁꯥꯁꯤ ꯇꯨ ꯆꯨꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯁꯤꯗꯁꯨ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ, ꯑꯁ, ꯊꯤꯕꯣꯡ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯅꯥꯔꯦꯗꯨꯅꯤ, ꯑꯉꯥꯡꯈꯩꯁꯤꯁꯨ ꯂꯣꯏꯅ ꯂꯧꯅꯔꯛꯄ ꯇꯥꯔꯦ, ꯌꯥꯝ ꯊꯨꯅ ꯐꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯆꯤꯡꯅꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗ, ꯅꯨꯄꯤ, ꯅꯪꯒꯤ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯒꯨꯝꯕ ꯈꯪꯅꯖꯕ ꯂꯩꯔꯒꯗꯤ ꯍꯌꯦꯡ ꯑꯝꯇ ꯀꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯀꯔꯤꯅꯣ, ꯗꯣꯛꯇꯔ ꯆꯠꯁꯦꯗꯤ ꯍꯥꯏꯗꯗꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯧꯅꯦ, ꯑꯍꯤꯡꯁꯤꯗ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫
ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯤꯉꯣꯟꯗ ꯀꯣꯏꯍꯪ ꯍꯪꯅꯔꯒ ꯑꯃꯥꯏꯕ ꯑꯃ ꯑꯉꯥꯡ ꯑꯃ ꯒꯥꯔꯤꯗ ꯊꯥꯗꯨꯅ ꯂꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ, "ꯏꯄꯨ, ꯑꯩ ꯏꯁꯥꯁꯤ ꯉꯔꯥꯡ ꯋꯥꯔꯛꯇ ꯂꯥꯏ ꯑꯣꯛꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯆꯨꯝꯃꯤꯔꯥ ꯆꯨꯝꯗ꯭ꯔꯤꯔꯥꯗꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ, "ꯆꯨꯝꯃꯤꯅꯤ ꯆꯨꯝꯃꯤꯅꯤ, ꯑꯣꯛꯅꯔꯦ. ꯁꯥꯍꯨꯝꯒ ꯅꯠꯇꯦ ꯐꯪꯂꯤꯕꯁꯤ, ꯍꯦꯛꯇ ꯂꯥꯏꯗꯨꯅ ꯐꯥꯎꯍꯜꯂꯒꯦ ꯍꯥꯏꯅ ꯐꯥꯎꯍꯜꯂꯛꯏꯅꯤ. ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯋꯥꯔꯛꯇ ꯆꯠꯂꯒ ꯈꯔ ꯀꯠꯊꯣꯛꯁꯤ ꯂꯥꯏꯗꯨꯒꯤ, ꯅꯠꯇ꯭ꯔꯗꯤ ꯍꯦꯟꯖꯜꯂꯛꯂꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩ ꯏꯔꯥꯏꯁꯤ ꯉꯥꯏꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯑꯩꯁꯤ ꯅꯨꯡꯁꯪ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯐꯝꯕ ꯃꯅꯤꯡ ꯆꯪꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯅꯨꯡꯁꯪ ꯇꯧꯔꯤꯕꯁꯤ. ꯆꯠꯄ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯗꯕꯨꯗꯤ ꯆꯠꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯅꯨꯡꯁꯪꯒꯤ ꯍꯤꯗꯥꯛꯅꯦꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯂꯧꯔꯛꯇꯨꯅ ꯈꯔꯗꯤ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯕꯗꯤ ꯅꯥꯏꯔꯝꯗꯦ꯫ ꯏꯔꯥꯏ ꯅꯨꯃꯤꯠ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕꯗꯨꯒ ꯆꯠꯇꯨꯅ ꯋꯥꯔꯛ ꯑꯗꯨꯗ ꯌꯥꯡꯀꯣꯛꯇ ꯍꯩ, ꯊꯥꯎꯃꯩ, ꯂꯩꯅꯆꯤꯡꯕ ꯈꯔ ꯍꯥꯞꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯈꯤ꯫ ꯂꯥꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯄꯔꯥ ꯑꯣꯏꯅ ꯑꯩꯅ ꯇꯝꯖꯍꯧꯔꯦ꯫ ꯋꯥꯔꯛꯇꯨꯗ ꯐꯝꯂꯝꯕ ꯑꯇꯩꯗꯨꯁꯨ ꯂꯥꯏꯗ ꯀꯩ ꯀꯠꯊꯣꯛꯎ ꯍꯥꯏꯗꯨꯅ ꯐꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯠꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯩꯅ ꯅꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯗꯁꯨ ꯐꯥꯔꯝꯒꯤ ꯃꯄꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯎꯅꯤꯄꯥ ꯅꯅꯥꯎ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯃꯣ, ꯅꯅꯥꯎꯁꯨ ꯇꯥꯃꯣ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯂꯥꯛꯆꯔꯝꯃꯤꯅꯤ. ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯗꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯔꯤꯅꯣ ꯇꯥꯃꯣꯗ ꯋꯥ ꯈꯔ ꯉꯥꯡꯂꯝꯂ ꯃꯥꯜꯂꯦ. ꯑꯗꯨꯒꯤꯁꯨ ꯑꯩꯁꯤ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯤ. ꯑꯩꯈꯣꯏꯅ ꯊꯝꯕ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝ ꯐꯥꯔꯝꯗꯒꯤ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯄ ꯑꯣꯏꯔꯝꯂꯦ. ꯇꯥꯃꯣꯅꯁꯨ ꯋꯥꯔꯧꯕꯤꯔꯅꯨ, ꯈꯪꯗꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯨꯔꯦ" ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫